मैंने हजिक लेजरीसे इको पातनी हजिक नुमिदांग वायरम हाइबदी नुमित ताखरे सोमदम दing yingbiyo नुमित तारे अदुबो अदुम खर खर दि ngali yumsing da bal than ba horak e adu hojik aina uhanjari basi swai ki low sing sini atoppa da di adum phawi do sigi mafam sina khara lan ba dong na tawe low sing se adubo overall yengu matamda low se handakina khara phaba male mamangi chahi dagi kumsi kitang phagado male aduga karigumba ising I chaun sing ba thok tragadi handaksina low khara phajana lokado male adu ising I chaugumba lakhraga makka du su pai le goidoni maramdi manipur gi hojik leiriba flood control system si achoba problem mane weather forecasting flood control system canal irrigation system siguma mayam si amna hojik si fiwa mai gi manipur si phatri aduga mana aikoina low ubu matamda anouba equipment sing haibitare new machinery sing sijinnabagi kaino sisu thoina leitri leibudi leire thresher low khawna na ba kona na ba mama do lingna na ba di laktri male sigum se sum low ta la ni sum ningsing ngai ngasi si aduga mana aikoi gi leiri ba sigi labuk pak pase ai gi som de yeng ta gi sing gi labuk han tan so sigi low mayam se aikoi na tawri si maru oina only single crop khakta ne ba single crop khakta tawbana maram moiraga lel holding se su pikpa हाइबदि मी अममना फंगिबा लमगी सरुक से सु पिकपनिना फार्मर सिंगसिना एकोगी मागी लौ सिदगी हाइबतारे हिंगननबगी मवंगदा हेक्ता I होटनरगा मसिने हिंगबा ngambagi हेक्ता मीगी पुसी अमा हिंगबा कोनबगी मचा मसु लाइक तमहनबगी अना आयेकी चाबगी थकपगी पुलप कोनबा ngamदेबा दुना मसिगी से कोननबगी दमकता हाइबतारे अनो अनोबा मेथडोलॉजीज मखैसे अनो अनोबा लाइबा अखोगी टेक्नोलॉजी सिंग से the agricultural technology सिंग से सिजिन्नबा दरकार ओइरबराइन खल्ली at least double cropping तौबा नत्रगना अखोगी करि हाबतारे hydroponics aquaponics लेरिबा मयाम सिंग सि नत्रा सिगुम मयाम सिंग सि तौरगदि अखोइना खजिक्तंग ओइरबसु अखोगी मोइगी करि हाबतारे इनकम सिदा कितंग कानबा फंगबा ngamhanggadra खल्ली अदु Manipur da hojik potlam ahumda adi potlam ahum haibitare thangai sengna potlam ahumda yam fajana chawkhat padarkar roidi kari no haragadi agriculture se fajana chawkhat padarkar oi maramdi agriculture independence du laina na bagi damakta agriculture da koi yam depend oi bana maram oiraga neba Manipur da blockade kitang tawbuga wari se do sigi labuk sing si daine ba koina maram charakkadoise adi depend tawdaba ngamakkadorise adu sigi labuk se kamain toraga fajana utilize tawgadagi haibado for example Israel haiba mafam si lampik mafam ne adu aduga moidi desert chu desert ne adu moi mafam du kamaina fajana utilize tawgadaba no haibadu khangbana maram moiraga mokoidi sigi masa su saba konra matung mingo da su pithoeba ade agriculture export siam taweba koi Manipur da namoka import ne tawri si adu matak la haus leiriba so ngasi ki si unplanned video ni ai video si research tawo video natte aina chumna sum mafam se lak matam dai ngon faorakpa ai wakhal lon do feeling do ai sum uchchabani hojikti lockdown su leibani ne yum da sum leisan base awaba ma oire ba aduna ai gi marup ama se leiri se singma ga ai se sumna kummusi haidana khoi gi pachi da kumakpani aduga thengsu thengaba matam ne ai mic nung kaim yorak panate sound da kai da nungai ta myam ngak pi gani aduga ngasai hai ki bada agriculture dum leire aduga ani su bodana kai no hamatam da khoi gi Manipur da hojik se khoi gi startup ki haibadare ano nova ideas makai buthoga business tawbagi environment siam fajan lehan badarkar oin khalle leisu leire tapna adu hena muk mapung phana lehan ba darkar oibrana khalle hojik mamsal le light jaude aduna video si yam sang nam ya bani nammaroi ge ngasi gidi adubo kari haiduna khangde ngasai aina khangakpa ma ai manabuna kaino like kapire yam nungaire
ngasai se ina article am khotang pai article sida kari hai ga matam da India amati Pakistan ni gi chokot pai khet na si nei na bane adu nei na busida leiri si maru oina kari no hai matam da India dana IT sector si am chokot pa Pakistan dana IT sector si chokot ba si ga ina relatively yeng matam da north east ki side si chokot wa le si kari gi no hai matam da IT sector si khara chokot wa le adu Manipur da IT hub oi be abagi possibilities adum lai na ina lojai masigi matang da su dum matang matang video koi semang na tawjage aduna aikoina hojik focus tawgadabsi karino hai matamda agriculture aduga business hairaga di entrepreneur mayam leina bo hotna ba masigi se darkar hoina khali aduda entrepreneur sing leina bo hotna matam sida agriculture gi agriculture sida yam naina ba agriculture da business taw mi si koina kari agripreneur haiba adu agripreneur kangbu si leihan ba yam darkar hoire ba koi ge hoji ki Manipur gi society sida so agripreneur khara leihan ba lehan bungam godra haibdu ko yeng si lehan na bo hotna si ngasi se adu gi damak tai khoi ngasi de gi hawra wakan khan na bo hotna sine ko masi haraga loisan jarage agree have is faudana te have the